ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯨꯚꯤ ꯔꯤꯀꯦꯞ ꯃꯅꯤꯄꯨꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯐꯤꯜꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯐꯤꯜꯝ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯂꯤꯞ ꯑꯃꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯆꯨꯝꯅꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯅ ꯃꯥꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯑꯃ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯤꯜꯝ ꯑꯁꯤꯗ ꯌꯦꯡꯉꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥꯗꯨꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯁꯤꯗ ꯊꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯨꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ꯫ ꯐꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯟꯅ ꯐꯤꯜꯝ ꯑꯁꯤꯕꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯈꯛ ꯎꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯦꯅꯤꯐꯔ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯄꯔꯞ ꯁꯨꯔꯝꯃꯤ ꯃꯔꯝꯗꯤ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠ ꯐꯥꯎꯕ ꯑꯣꯐꯤꯁꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯇꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯃꯥꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯕ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯊꯕꯛ ꯑꯁꯤ ꯄꯔꯞ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯏꯃꯦꯜ ꯑꯃ ꯊꯥꯔꯝꯃꯤ꯫ ꯃꯦꯜ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯑꯩ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯣꯐꯤ ꯑꯃ ꯍꯥꯞꯇꯨꯅ ꯂꯤꯞ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐ꯭ꯂꯣꯔ ꯑꯁꯤ 49 ꯐ꯭ꯂꯣꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯅꯨꯄꯥ ꯑꯃꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯑꯗꯨꯒ ꯃꯥꯅ ꯆꯦꯝꯄꯤꯌꯟ ꯕꯣꯇꯜ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯥꯁꯨ ꯂꯤꯞ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐ꯭ꯂꯣꯔ ꯑꯁꯤꯅ 42 ꯐ꯭ꯂꯣꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯤꯞꯇ ꯐꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯖꯦꯅꯤꯐꯔꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯖꯦꯅꯤꯐꯔꯅ ꯏꯒꯅꯣꯔ ꯇꯧꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯀꯌꯥ ꯑꯣꯟꯁꯤꯜꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯂꯤꯞ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗ ꯖꯦꯅꯤꯐꯔꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯞ ꯑꯁꯤ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯂꯝꯃꯤ꯫ ꯁꯤꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯗꯛꯇ ꯂꯤꯞꯀꯤ ꯕꯇꯟ ꯃꯌꯥꯝ ꯑꯗꯨ ꯅꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯗꯨꯗ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯦꯃꯦꯔꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯝꯗ ꯍꯦꯜꯞ ꯑꯃꯨꯛ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯝꯇ ꯐꯪꯂꯝꯗꯦ꯫ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯕꯤꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯅ ꯂꯧꯅ ꯄꯨꯡ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯞꯀꯤ ꯊꯣꯡ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯤ ꯇꯥꯔꯒꯗꯤ ꯂꯤꯞ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯔꯤꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯗ ꯖꯦꯅꯤꯐꯔꯁꯦ ꯍꯧꯖꯤꯛ ꯃꯥ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯁꯤꯁꯨ ꯃꯤꯁ ꯑꯣꯏꯒꯗꯧꯕꯔꯦ꯫ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯉꯁꯤ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯒꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯑꯩꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯗꯨ ꯂꯩ ꯑꯗꯨ ꯃꯥ ꯎꯅꯕ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯖꯦꯅꯤꯐꯔꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯤꯞꯀꯤ ꯃꯊꯛꯀꯤ ꯁꯔꯠ ꯑꯁꯤ ꯂꯧꯊꯣꯛꯂꯒꯗꯤ ꯃꯁꯤ ꯁꯦꯒꯥꯏꯔꯒꯗꯤ ꯃꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯖꯦꯅꯤꯐꯔꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯤꯐꯀꯤ ꯃꯊꯛꯀꯤ ꯔꯨꯞꯇꯨꯗꯤ ꯍꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯨꯁꯨ ꯐꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯨꯡ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯦꯅꯤꯐꯔꯅ ꯈꯜꯂꯦ ꯃꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨꯁꯨ ミꯁ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯅꯤꯐꯔꯒꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯒꯤ ꯃꯨꯠꯇꯣ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯖꯣꯛ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯏꯁꯤꯡ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯌꯥꯔꯒꯗꯤ ꯅꯪꯅ ꯊꯛꯅꯤꯡꯕ ꯄꯥꯝꯃꯒꯗꯤ ꯑꯩꯒꯤ ꯆꯦꯝꯄꯤꯌꯟ ꯑꯗꯨꯁꯨ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯤꯐꯔꯅ ꯁꯨꯝꯅꯇꯪꯒꯤ ꯃꯥꯒꯤ ꯏꯁꯤꯡ ꯑꯗꯨ ꯕꯣꯇꯜꯗꯨ ꯂꯧꯔꯒ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯅꯤꯐꯔꯅꯁꯨ ꯃꯥꯒꯤ ꯇ꯭ꯔꯣꯐꯤꯗꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤ ꯄꯨꯡ 4 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯖꯦꯅꯤꯐꯔ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯛꯂꯦ꯫ ꯃꯥ ꯈꯥꯡꯕ ꯉꯝꯗꯕꯤꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥ ꯀꯃꯥꯏꯅ ꯃꯌꯨꯡ ꯍꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯑꯗꯨꯗ ꯀꯔꯤꯝꯇ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯒ ꯅꯪ ꯑꯁꯤꯒꯤ ꯀꯣꯔꯅꯔ ꯑꯁꯤꯗ ꯅꯪ ꯐꯖꯅ ꯍꯥꯜꯂꯣ ꯑꯗꯨꯒ ꯑꯩ ꯅꯥꯀꯟ ꯑꯁꯤꯗ ꯂꯦꯞꯄꯒ ꯃꯥꯏ ꯁꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯂꯩꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯅꯤꯐꯔꯗ ꯃꯥꯒꯤ ꯊꯔꯃꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯀꯥꯆꯤꯟꯗꯨꯗ ꯆꯪꯉꯒ ꯂꯦꯞꯇꯨꯅ ꯑꯁꯣꯝꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯑꯒ ꯂꯩ꯫ ꯑꯗꯨꯒ ꯖꯦꯅꯤꯐꯔ ꯑꯗꯨꯅ ꯊꯔꯃꯁ ꯑꯗꯨꯗ ꯃꯥ ꯃꯌꯨꯡ ꯍꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯣ ꯑꯗꯨꯒ ꯅꯅꯥꯁꯨ ꯈꯨꯝꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯏꯁꯩꯁꯨ ꯁꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯦꯅꯤꯐꯔꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥ ꯃꯌꯨꯡ ꯑꯁꯤ ꯍꯥꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯥꯏꯗꯤ ꯕꯦꯇꯔ ꯐꯤꯜ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥ ꯋꯥꯏ ꯑꯃ ꯁꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯔ ꯀ꯭ꯂꯣꯖ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯅꯔꯝꯃꯤ꯫ ꯑꯗꯨ ꯖꯦꯅꯤꯐꯔꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯁꯨꯇꯤ ꯑꯁꯤꯗ ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯎꯅꯕ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤꯗꯤ ꯁꯨꯇꯤꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ
नुपा असिना मफम असिदा मागी ममिंगसु हाइरमी अदुगा मागी ममिंगसि जोन टिक्की कौवे हाइरमी अदुगा मखोय एनी मफम असिदा टाइम पास तौनबगिदमक्ता मखोय गेम अमा सानारमे अदुदा हाइबा गेम असिदा जेनिफरना ngасai लिपकी वाल अदुदा येक्लिबा पेंटिंग अदुदा माना पेंटिंग अमा येक्लमे अदुगा जोन मागी चैंपियन बोतल अदुबो हांगना थक्लमे अदुगा जेनिफर बुसु चैंपियन अदु थक्लमे अदुगी मतुंगना मखोय एनीना अमा मखोय एनी अमाना अमागी पेंटिंग येक्लमे अदुदा जेनिफरना जोन गी यामना फनी ओइबा पेंटिंग अमा येक्लमे अदुबु जेनिफरना जोन मागी येक्लिबा पेंटिंग अदु उबा मतमदा यामना फजबा पेंटिंग अमा येक्लमे अदुबु माना पेंटिंग अदुबु फोटो नमलमे अदुगा माना हाइरमे करिगुंबा आइना मफम असिदगी हिंगबा तारगदी मसिगी पेंटिंग असिबु आइना वॉलपेपर ओइना सेमदोकनी हाइरमे मतमदुदा जोन जेनिफरदा हाइरमे आइना हाना नंगबु उखरे अदुबु आइना नंगोंदा हाइदिबगी मरमदे आइना मसे हाइबदा नन्ना लाना खनगिनी हाइरमे अदु जेनिफरना हाइरे ए कइसु लाना खलोय कइसु काइदे अदुम हाइरो हाइदना मखोयनी वारी सनारमे खोय एनीना मफम अदुदा टाइम पास तौनबगिदमक्ता वारी अतोप अतोप तोंगानबा वारी कया अमा सारामे अदुगी मतुंगदा मखोय यामना बोरिंग ओइबदगी जेनिफरना मागी फोन अदुबु लौथोक्तुना वीडियो रिकॉर्डिंग तोरमे अदुगा माना जोनदा हाइरमे करिगुंबा कन्नौ नंगना नंगी पुंसी हौखरबा पुंसीदा अतोप मसक खंगदबा नुपी अमगा लोइनाना यामना एक्साइटिंग ओइबा जगह अमदा इंटिमेट तौबा यावखरबरा हाइना हंगलमे अदुबु जोनना मागी रिप्लाई तो कइसु पिरमदे मा यामना इकाइरमे अदुदा जेनिफरना मागी फोन दो जोन दा पिरमे अदुगा जेनिफरना हाइरमे आइना आइगी पुंसीदा नुपा अमगा लाइब्रेरी अमगे मनुंदा इंटिमेट तौखरे अदुगा हाइबा इंटिमेट तौखिबा असि आइगी पुंसीदा ख्वाइदगी नुंगाइबा ख्वाइदगी फजबा अमा ओइरमे अदुगा जेनिफरना जोन दा अमु मागी ख्वाइदगी फजबा अमा आइदि ममांगदा तौखिबा वारी अदुंबा इंटिमेट तौखिबा अमा हाइरो अमुसु हन्ना हाइरमे अदुदा जोनना हाइरमे अइना आइगी कार थौदना ऑफिस तगी हलपा मतमदा आइगी कार दा यामना सेक्सी ओइबा यामना हॉट ओइबा नुपी एमा लाक्लामे अदुगा माना कार अदुदा हाइरगा मखा करिमता हारक्तबिदा मा तुमिना इकाइदुना अमुक लेरमे अदुगी मतुंगदा मखोय एनी क्लोज ओइरमे अदुगा मखोय एनी मफम अदुदा किस तौरमे अदुगी मतुंगदा मखोय एनी मफम अदुदा इंटिमेट तौरमे अदुगी मतुंगदा जोनना जेनिफरदा हाइरमे आई हजे नंगमु नुंसीबा पाम्बा फावरे हाइरमे अदुदा जेनिफरना हाइरे इबानीगी मरक्ता करिमता असुंबा रिलेशन लैबा नते इबानी लिप असिदगी हेक मपाना थोखिबदा नंगी लंबी अमदे आइगी लंबी से तोंगान तोंगाले कनाना खंगनी इबानी पुंसीदा अमु हन्ना थेंगनादबसु याय हाइरमे मासे ताबदा जोन असि यामना सावरे अदुगा माना हाइरमे हजिक इबानीना तौरिबा अदु करिसु नतबरा नंग आइबु पुंसीदबरा हाइरमे मासे ताबदा जेनिफर से हेना अमुका हेना सावरक्लम अदुगा माना हाइरमे नंगी लंबी अमदे आइगी लंबी से मानादे अदुना नंगसु नंगी लाइन दा चचौ आइसु आइगी लाइन दा तुमिना चचगी इबानी मरमदा करिसु लेते हाइरमे मासे ताबदा जोन से यामना मथवाइ नुवाइदना कपलमे अदुगा माना हाइरे इना नंगवंदा आइगी मतांगदा हाइबा खुदेमक लोइना अरानबा ngaktani अबदे आई मफम असिदा आई थबक तौबा नते आइना नंगबु नुंतिगी चटपा खुदिंग आइना लोइना येंगे नंगी चटपा टाइमिंग नंगी टाइम टेबल आइना लोइना खंगे अदुगा ngasi ट्यूसडे नुमित फावबा ngasi दगी मफम असिदा कनासु लाक्लोय हाइबासु खंगे अदुगा माना फोटो अमसु उलमे अदुगा मान हाइरमे सिगी वीडियो असे हजु फावबा आइंगोंदा लै मसे नंगना लिप असिदा चंगबगी वीडियो नि हाइरमे अदुगा इबानी याम तोइना मफम असिदा थेंगनै अदुबु आइना गार्ड सिक्योरिटी गार्ड ओइकिबा मरमना नंगना आइबु मसक खंबिदबनी हाइरमे मसी पुंबा से हाइरबा मतुंगदा जोना हाइरमे तौरिबा से आइना लोइना प्लान तौबनी हाइदना माना मागी पिखाउदगी शो अमा लौथोक्लमे अदुगा माना हाइरमे आई लिप असिबु हांगबा ngame हाइदना माना लिप असे हांगे हाइदना तौबा मतम मदुदा तंजादुदा जेनिफरना मु हाइरे नंगना आइबु किडनैप तौबनी अदुगा आइना मपानदा हे थोरपा मतमदा आइना नंगबु पुलिसदा कंप्लेन तौदना पुलिसदा फाहनगनी हाइरमे मसे ताबदा जोना जेनिफरबु फारमे अदुदा जेनिफरना मागी मखोंगदना कावबदा लिपता थिनजलगा थमिबा छो अदुबु टेखिरमे अदुगी मतुंगदा मखोय एनी फनकना फुनरमे अदुदगी जेनिफरना जोनगी मकोक अदु सोक्तुना मा मदुदा ज्ञान तादबिदा लेरमे अदुदा मा असे सिखरा बोइनिंगदना जेनिफरना चंगागा चेक तोरमे अदुदा मु जोना मागी मसमदो पाइदना मकोकतो पाइदना अमु फ्लोरदुदा सुदतलमे अदुगी मतुंगदा मखोय एनी ज्ञान तारमद्रे ज्ञान तारकपदा जेनिफरना जोना से लिप अदुबु थोंग हांगनाबा होटनरमे
ꯑꯗꯨꯗ ꯃꯥꯅ ꯖꯣꯟꯗ ꯍꯪꯂꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯆꯨꯁ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯩ ꯇꯁꯦꯡꯅ ꯑꯦꯀꯥꯎꯟꯇꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯈꯤꯕꯗ ꯑꯩꯅ ꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯕꯗꯣ ꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯅꯨꯄꯤ ꯑꯃꯒ ꯑꯩꯒ ꯀꯥꯔꯗ ꯏꯟꯇꯤꯃꯦꯠ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯗꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯖꯦꯜꯗ ꯊꯥ 6 ꯂꯩꯔꯝꯃꯤ ꯊꯥ 6 ꯁꯨꯔꯕ ꯃꯇꯨꯡꯗ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯎꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯖꯦꯅꯤꯐꯔꯅ ꯉꯁꯥꯏ ꯒꯤꯐ ꯄꯦꯛ ꯇꯧꯔꯛꯄ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯒꯤꯐ ꯑꯗꯨꯗ ꯃꯥꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯛꯄ ꯐꯨꯔꯤꯠ ꯑꯗꯨ ꯃꯥꯅ ꯂꯤꯠꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯇꯣꯞꯄ ꯒꯤꯐ ꯑꯗꯨꯁꯨ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯡꯍꯜꯂꯝꯃꯤ ꯑꯗꯨꯗ ꯁꯤꯒꯔꯦꯠ ꯑꯣꯏꯔꯝꯃꯤ ꯁꯨꯝꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯦ ꯊꯣꯛꯅ ꯃꯇꯝ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯖꯦꯅꯤꯐꯔꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯀꯩꯒꯨꯝꯕ ꯉꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯤꯞ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯃꯊꯛꯇ ꯊꯣꯛꯇꯨꯅ ꯏꯕꯥꯅꯤ ꯃꯄꯥꯟꯗ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯞꯀꯤ ꯔꯨꯞꯀꯤ ꯑꯗꯨꯁꯨ ꯃꯥꯅ ꯊꯨꯒꯥꯏꯗꯨꯅ ꯂꯤꯞ ꯃꯊꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ ꯑꯗꯨꯗ ꯖꯦꯅꯤꯐꯔꯅ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯥꯅ ꯖꯣꯟꯕꯨ ꯊꯦꯝꯗꯨꯅ ꯃꯥ ꯍꯥꯟꯅ ꯆꯠꯀꯦ ꯑꯗꯨꯒ ꯑꯩ ꯃꯥꯅ ꯍꯦꯜꯞ ꯇꯧꯅꯕ ꯃꯤ ꯑꯃ ꯀꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯖꯣꯟꯁꯨ ꯌꯥꯗꯨꯅ ꯃꯥꯕꯨ ꯃꯊꯛꯇ ꯆꯠꯍꯜꯂꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥ ꯃꯊꯛꯇ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯍꯧꯖꯤꯛ ꯂꯤꯞ ꯃꯅꯨꯡ ꯑꯁꯤꯗ ꯁꯤꯔꯣ ꯑꯩꯅ ꯀꯅꯥꯝꯇ ꯍꯦꯜꯞꯀꯤꯗꯃꯛꯇ ꯀꯧꯔꯛꯑꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯖꯣꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯖꯣꯟꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯊꯛꯇ ꯂꯩꯔꯝꯃꯣ ꯑꯩ ꯀꯥꯔꯛꯑꯒ ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯕꯨꯛꯇ ꯐꯤ ꯑꯃ ꯀꯤꯗꯨꯅ ꯃꯥꯁꯨ ꯂꯤꯞ ꯑꯗꯨꯒꯤ ꯃꯊꯛꯇ kakalaklammi aduga mana tonganba side amada karame aduga Jennifer na thong adu hangduna change hek tawbaga John magi makhongdu paiduna chingthagiduna makoi ani amu lipta puna tarambadagi makoi ani gyan taramde adubu Jennifer na hana gyan tarakpadagi ma Jennifer na hogatlaga amuk maduda fire ge alarm leibedu ubadagi mana mai khara thagatuna aduda fire alarm khonganna ba hotnarame madu John na gyan tarakpa matamda John na mangonda haire haji fire alarm ase khongla oi haiduna aduda tasengna ngasai mana makeup tholotring matamda Jennifer na John ase magi makhut ase maninglomda hana punduna thamlame aduga mahak ase aduki matik sokle yamna thina sokle Jennifer na mangonda hairame nang nasana lalle haina haijau adu natragadi ai nang mafam soina hatlani haiduna mana phone putoktuna recording torami aduda mana haibo adu John su yarame adu John na su mana tawriba thabak sing adu loina hairame aduga mahak ase accountant amani accountant ni thabak torami hairame aduga mana ngasai likhiba wari da su achumba ngatani chinthiba matanate nupi aduga car da makoi ani intimate tawringi matamda car adugi accident da nupi du sikhirami adugi matungda ma thadaru jail da lerami jail da gi tholakpa matamda mahak pukana na sa thabak pibiramdre aduna maram oiduna ma security guard ki thabak ase tawbani hairami adugi matungda mana tapna magi hanagi punchi kuhing adumna laure aduna mana Jennifer bu su nungsiba pharaklami magi hanagi normal life adumna ma hingba pamlami aduda Jennifer na hanglami nangna ai chu zoriba karigino haina aduda John na hairami aina numi khudingi nangbu nang office da lakpa sida urami adu aina nangbu yengna nangbu nungsiba pharakhirami hairami asumna wari saringa mafam aduda atopa security nupa adu guard nupa adu magi friend amaga dalami aduga mahana John bu thirami zamana camera da John amadi nupi ama lift da leiba se urami adudagi mana mic ta haraklami aina khoi ani bu kanba lakani haiduna aduda Jennifer na so yamna harawrami aduga yamna thuna lao haiduna hairami aduda nupa adu lautuna yot ki road ama pairatuna mana lip ki thong adubu phakairami aduda Jennifer na kharaga rauna hangtoro haiduna ma hange toringai duda somda John na Jennifer adubu chingsanduna maya mention kirami aduga security guard adubu chango haiduna pusula aga mana mafam aduda hat kirami adugi matungda Jennifer bu mana puduna magi car getting gi duda hasallaga security guard nupa adugi dress adu sele aduga mahaki I card adu suloina puduna mana car adu thoduna topa mafam amada chatle aduga mahana video camera adu khillibadugi recording do suloina muthalami tanja adu da mai guard ki mamana bidu su laklami adu sumana hatuna live ki side amada langthoklami adugi matungda ma mafam khara lapna thoroklaba matungda mana agi car adu khamlame aduga nakan adu da yamna chawraba tingki kumba dustbin achauba ama lerami aduga mafam adu da mana magi thao sing adu loina hairami aduga mana aduda mafam adu da mana hairami Jennifer da aina thamoi sengna nangbu nungsijabani adubo hojiti upai amata leite nang hatpana tana natragadi nang hingalagadi aibu soidana police na pharani haiduna mana
ꯈꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯖꯦꯅꯤꯐꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯖꯦꯅꯤꯐꯔꯗꯤ ꯍꯥꯟꯅꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯥꯖꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯖꯦꯅꯤꯐꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯀꯣꯛꯇ ꯊꯣꯝꯂꯒ ꯃꯥꯕꯨ ꯃꯥꯒꯤ ꯖꯣꯟꯒꯤ ꯀꯥꯔ ꯑꯗꯨ ꯄꯨꯗꯨꯅ ꯀꯟꯅ ꯊꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯤꯡꯀꯤ ꯑꯗꯨ ꯎꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯋꯥꯔꯤꯗꯣ ꯕꯦꯛꯇ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯑꯒ ꯃꯥꯅ ꯇꯤꯡꯀꯤ ꯃꯊꯛ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯕꯗꯒꯤ ꯖꯣꯟ ꯑꯗꯨ ꯗꯁꯕꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯗꯨꯗ ꯃꯥꯒꯤ ꯁꯤꯒꯔꯦꯠ ꯑꯗꯨ ꯊꯛꯇꯨꯅ ꯃꯩ ꯆꯨꯝꯃꯒ ꯊꯛꯂꯒ ꯃꯇꯨꯡꯗ ꯃꯥꯅ ꯗꯁꯕꯤꯟ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯣꯟ ꯑꯁꯤ ꯍꯤꯡꯅ ꯃꯥꯅ ꯉꯁꯥꯏ ꯊꯥꯎ ꯍꯩꯖꯤꯟꯈꯤꯕ ꯗꯁꯕꯤꯟ ꯑꯗꯨꯗ ꯃꯥ ꯑꯣꯏꯅ ꯆꯥꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯈꯤꯔꯝꯃꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ